ngasi lairen digital ketana puduna laksar bidu matek asidi mairong bisabana haksang da kari kana bapiri kari kana ba masak sing yauri bagi haibudi ki matang dani hobudi ki loi phoba yengbiu follow like share youtube ta organa subscribe tawbiramo amadi comment su ibiramo mairong bi adu da niacin carbohydrate protein fiber manganese calcium iron magnesium copper folate potassium phosphorus selenium zinc asini singba yauri mairong bisabi kana ba point taraga ni thoi khangminarashi number 1 mairong bisabana bp high level singbo prevention tawda kana ba piri maramdi mairong bi adu da potassium and antioxidant singi components sing yauri number 2 mairong bisabana anemia laina bo prevention tawda kana ba oiri maramdi mairong bi adu da folate and antioxidant singi components sing yauri number 3 mairong bisabana haksang de energy pibada kana bo oiri maramdi mairong bi adu da vitamin b2 and niacin ki components sing yauri number 3 mairong bisabana heart po strong ohenbada kana ba piri maramdi mairong bi adu da potassium fiber and antioxidant singi components sing yauri number 5 mairong bisabana haksang ki immune system strong ohenbada kana bo piri maramdi mairong bi adu da vitamin c and antioxidant singi compounds sing yauri number 6 mairong bisabana haksang ki sarubu strong ohenbada kana ba piri maramdi mairong bi adu da calcium phosphorus and magnesium ki oiba compounds sing yauri number 7 nupina miron ba matamda mairong bisabana olakodriba angang adugi spinal cord and cell sing sengwa sagatpata kana ba oiri maramdi mairong bi adu da folate and folic acid marang kana yauri number 8 mairong bisabana haksang ki metabolism and tissue sing strong ohenbada kana ba piri maramdi mairong bi adu da magnesium manganese calcium ki oiba compounds sing yauri number 9 mairong bisabana diabetes laina bu prevention tawda kana ba oiri maramdi mairong bi adu da low glycemic index and antioxidant sing components sing yauri number 10 mairong bisabana weight loss ohenbada kana ba piri maramdi mairong bi adu da high fiber and low calorie ki oiba components sing yauri number 11 mairong bisabana aikoina sakbi singbo yamna laina sabu tumali maramdi mairong bi adu da fiber and antioxidant sing compounds sing yauri number 12 mairong bisabana pile ki oiba laina leiba singbo prevention tawda kana ba oiri maramdi mairong bi adu da anti inflammatory and antioxidant sing ki oiba properties sing marang kaina yauri mairong bi ki side effect asidi gastric laigali allergy kagali maramuduna ka hena sasabiginu mairong bisabi ki mong asidi singju oina semaga sarabasu yare tonglaga sarabasu yai online digi digital marketing and affiliate marketing tamlaga paisa tanba pambasingna call tawbido madi maramda discuss tawminasi myoiba kharadi yamna laina paisa tanba ngamkhre aikhui chupna tanminasi aigi best of level da mateng pangjage Crystal cell amadi snow file 40 hariba product ani asi chabana laina makal maka kya ding amthokpa ngami haksang ki tissue sing organ sing phagaran bada gamna kana bapiri myobiga haksang manung yawriba 220 cell sing asibo mathau tawhanba amadi sitharuba cell sing adubu amuk nahuna hengalan bangami ahal ohenba ngamande naha oithohali skin phajaba hengalali chronic disease po prevention tawbo ngami immune system amadi metabolism bu so strong ohenba natana haksang da darka level nutrient sing bo balance amada thamduna haksang wi healthy oheli hariba product ani asibu pambiba singna pijariba contact number asida hojima call tawduna ko morok tana biu amadi product asibu use tawkhiba singi testimony sing adusu sital phaito hariba YouTube channel adudasu yengba phangbigani online digi numit nipumngani gi oiba Korean language tamba pamba singa pijariba mobile number asida call tawbira o akaknaba sit oiri tamba loraga Korean language ki oiba basic PDF files su khudol tamjagani mentor by PhD pursuing scholar in Korean language education under Department of International Korean Language and Culture Kyungki University South Korea